Arambai News Guwahati da Manipuri Pao tabi basingbu ihan hanlo maktada chingangbam Sujitrani na kurumjari. Hujing asigi samlappa mariba Pao sing lobirasi. COVID pandemic marakta siba naba kidaba makai mamangi March thadagi April gi aroiba fawba tangka kya thokna pangthokiba lebaga sigi state Mari amasong Union Territory amagi mikhal gi result ngasi lauthokre. Election Commission gi akanba chection thorang marakta ngasi ayuki pung nipandagi vote masing thiba hauki. Punna kendra chanipan ga kunithoi gi vote masing thiki. Lengak pariba party singna amuka suhanna lengak paibagi result state ahum haibadi West Bengal, Kerala amasong Assam dadi mayek singlakli. Aduga Tamil Nadu amadi Puducherry dadi opposition party singna pangadori. Asum nata state singa iroina na Assam gi su vote masing asi thikre. National amsung state ki exit poll singna hai ki bagum Assam da BJP alliance na amuka hanna lengak pairagani haibasi mayek singlakli. Apunba seat chamaga kuntaruki manungda BJP alliance na punna seat humbudra manga masigi manungda BJP na humpu AZP na mapan amadi UPPL na taruk aduga Congress na luchingba Grand Alliance na phangkiba seat yankhai ki manungda Congress ki kumapan AIUDF ki tarataruk BPF ki mari amadi left ki ama yauri aduga Raizor dol na seat ama amadi AZP na seat ama phawba phangbangam khidre Hauzik khana ningai oriba sana hanagi regional party AZP bu hakthengna singnaraga amadi BJP bu thatnanabagi damak semkhiba Raizor dol amasung AZP na handaki mikhal asida karigumba makhal amatagi factor oihenbangam khidaba sini Party ani asidagi Raizor dol gi luchingba Akhil Gogoi de Sib Sagar dagi mai pakle haina lauthorakre jail da laina laina ma ki worker singna vote khomlaga karakhibane Maki popularity aduna kabangam libane. Adubo Raizor dolgi Akhil Gogoi natana atay luchingba amatana mikhalda mai pakpa ngamkitabata natana Raizor dolga alliance oina chatminakiba AZP su handaki mikhalasida account amata hangdokpa ngamkidre haibadi lamai amata hangdokpa ngamkidre AZP gi president amasung hanigi asugi machin thoba luchingba Lurin Jyoti Gogoi fawpa mikhalda maithi hore Asumna BJP ke maipakpa singi manungdana CM Sarvanand Sonowal, Mrinal Saikia, Padma Hazarika, Dr. Nomal, Chandramohan Patwari, Paramananda Rajbangsi, Himanta Biswa Sarma, Ajanta Niyok, Ranjit Das, Siddhartha Bhattacharya, Atul Bora, Piyush Hazarika, Parimal Suklavaidha, Amadi, Prashanta Phukana Chingba, Yauri, Aduga, Maithiba Nangkiba BJP ki luchingba singi manungda Angurlata Dekasu, Yauri. Asumna Congress ki oina maipaklak Kibasingi manungdana Rakibul Hussain, Rakibuddin Ahmed, amadi Debarbatta Saikiana Chingba Yauri. Adubu Congress ki yamnamag ikai ningai oina CM Mirepni haina su thazana kiba State Congress President Ripun Bora handaki mikhalasida maithi hoba sine. Maki political career kari oirakpa tambangam dre. Hazik ngayaki mamangda mahag party famdagi resign su tawkre. AZP luchingba singi manungdana Atul Bora Kesap Mahanta Fani Bhushan Chaudhuri amadi Ramendra Nayan Kalita mai pakpa singi manung chalakre AIUDF dagi Hafiz Rasid amadi Razib Ahmed mai pakre UPPL dagi Lawrence Islari su mai pakre Adubu handaki mikhalasida haina humna BTA da palamba BPF ki maraibak yamnamak sontharakli Mantri Oramba Pramila Rani Brahma Rihan Daimari amadi Chandan Brahma maithi hore Asumna Assamgi Manipuri miyam na mideng thamnariba Manipuri voter khwaidagi masing yamba maitei amadi maitei pangal pullaga voter listing yankaima thoimuk leiba Lakipur Kendra sigi voter masing punna lagamaga listing humpuni thoimuk ne Kendra sida chawrakna vote lagamaga listing tara mangam henbana vote thadanakhi Manipuri singna mideng thamliba Lakipur Kendra sida ngasigi vote masing thibagi taratret suba masung aroiba round da independent mirem oina kihom layek ta chongthokiba thoiba singna vote lising tarama panga chanipan yankhini thoi phangduna ahum subada tahore ani subada Congress mirep Mukesh Pandena lising nifuma thoiga chatret yankhini thoi aduga BJP gi Kausik Raina lising yankhai mari supna tarama pan phangduna Kendra sidagi mai pakre Aduga Assam da atopa mitei mirep ama oina TMC gi ticket ta chongthokiba Dr. Maimom Santi su Sonai Kendra dagi maithi hore asumna handak su mitei mihut amata thagatpa ngamkhidre Malemda environment amadi climate activist ni haina maming chatlibi mitei chanura jahi mapan tangai ribi Lisi Priya Kanguzamna COVID anabasingda oxygen
concentrators machine chani leiduna mateng panggadori amamamda lupa lising yankai piba machine asi ahan boina tara laikre machine amadi Kohima dagi Delhi da laying libi covid na narbi nupi amada lishi priyana khudol tamki machine laibada malim gi miyam na sel gi mateng pirak nabagi damak donation link amasu mahakna thagat ki dubu thagat pagi pung kunmari gi manungda malim gi miyam na lupa million amahena donate tawrakhi Chahi tarani pandagi nifumari phawbagi miyoi sing COVID vaccine kapthoknabagi Manipur lengakna Covishield lakh ahum order tawkhre Serum Institute of India na vaccine pirakpagi matam hokjik phawba chapchana khangba ngamdri adubo vaccine hek thunglabaga kappa haunanaba sem saba pnamak loikhre Nakalamaromda vaccine kapningba sing masing hengalakpadagi vaccination center singna ngakna chatkadaba chatna kanglon singsu semkhre Center singna ahanba dose ki oina nomda beneficiary chama hana lakpada hana kapagi chatnabida vaccine kapthokani loinana token pigani second dose ki oina di asigumba khaknaba si thamloidori arap pa khudingmak kapthokani hairi Manipura COVID ki ani suba wave marakta nomogi nabagi masing hengalaktuna layeng phamlaitabagi awaba mayok narakliba si koknanabagi damak CMN Biren gi mideng makhada COVID care center kaya ngarangdagi hangkhre Bal Bhavan Indoor Stadium Khuman Lampakta Famung Chani Yankhei gi National Sports University Khuman Lampakta Famung Chani gi COVID care center sing hangdokhi loinana lamboi khongrang khongda famung chatruk thaba center amasu athuba matamda function tawba hauragani hairi COVID positive abidagi RIMS Hospital da layeng duna lerakhiba Manipur gi Chief Secretary Dr. Rajesh Kumar gi phibam yamnamak phagalakle haina RIMS ki media advisor na thadorokpa cherol amana phongdorakle adubu mahaki lungs ki saruk khara sokhibadagi hauzik mapung phana phagatnaba honari hairi Mizo oxygen manufacturer FK Kap Sangana oxygen leitabagi hakchinna awaba mayok nariba lebaga sigi konung sahar New Delhi ki tamthiraba phibam mayok nariba Mizo singi awabda saruk yari haina utladuna apikpa oxygen cylinder taramuk Delhi da thakre Delhi da laikidaba Mizoram gi COVID victim amagi hakchang puduna lakpa ambulance amada hariba cylinder singasi Aizol dagi Delhi Mizoram house ta puhanke Hariba cylinder singasi haying thokaba numit Delhi da thonglaba yai Haukiba pung kunmari asigi manungda awangnopugi state singi manungda hauzik phawda ngasigi oina COVID-19 positive oibagi report lakraba state singi manungda Tripura da chaniga nifutaret Manipura chaniga yankhai taruk Meghalaya da chahumga kunmathoi Nagaland da chaniga tarataruk amadi Mizoram da chamaga yankhai nithoi ne amadi ngasi Manipur da amadi Meghalaya da COVID number moiduna mioi manga amadi Nagaland da ani amadi Mizoram da ama laikhitabagi pau lakli Asomna India gi COVID ki phibam khiningai oiri malemda ahan boina nomda COVID anaba lakh mari hena phangkhrabagi matung hogiba pung kunmari sida khajik hanthana lakh ahumga lising marfudrani thoimuk phangkhe adubu khana ningai oiribadi positive oibagi masing khajik hanthajarabasu amukta oikhidriba mongda COVID anaba nomda lising ahumga chatruk marfumapan siduna sathiba phibam ama mayok narakliba sini COVID anaba lising ahumgi mathakta thangna na siba handaki asina marirak subane India da April tha khakta da punna anaba lakh humputaruk nakhe masigi mamang March tha da lakh 10.25 khaktamak nakhe March tha da punna COVID na mioi lising manga ga chamri 13 sikhi adubu April tha da de lising 95 muk sikhre Haujiksu state kunda COVID vaccine watpagi awaba mayok narakli adubu haujik phawda mioi crore 15.9 henbana COVID vaccine kapthokre adubu COVID na sibagi chang hengalakli basi thingnanabagi damak hojik yamna maru oriba se vaccine kapagi khongjang hena kankathan basine chada humpu hena vaccine kapthokpa ngamlabadi India da herd immunity sagatpa ngamgani haire Delhi gi phibam su adumak Haujiksu phagalakle haiba yadre Delhi gi Batra Hospital da oxygen watpadagi Dr. Yauna anaba tarani thoi sikre Hospital asida oxygen watpagi khudong thiba mayoknaba si masina anirak subane haukiba pung kunmari sida Delhi da anoba COVID case lising kungi mathakta phangkhre panba yai National Capital asida COVID ki active case haujik phawda lising marfutarani thoi ga chani marfutara lairi bane aduga Delhi da haujik phawda mioi lakh 19 henbana vaccine kapthokre CM Mamta Banerjee na yamnamak top style amada ahumlak suba tamoina Bengal gi CM oiragani
TMC ga hakthengna China khiba BJP mamaidadi sit chama phawwa phangba ngamdana penthokpa takre adubu yamna mangakningai yoina mamangi mikhalda sit ahum khak lairambadagi handak sit humbudra mangada chongkhalakhiba sini West Bengal gi apunba sit chaniga marfudara mari leibagi manungda TMC na sit chaniga taratruk ngambagi phibamda aduga BJP na sit humbudra manga phangadori TMC gi di chaniga taratruk ki mikhalda phangkiba sit chani supna mapandagi hena phangduna Mamta Banerjee na wheelchair da vote khomduna handaki mikhalasida mahaki party gi mapangal hena kankhathanki CM Mamta Banerjee na mahaki Kalighat laiba mayumda supporter singi mamangda ngaihaktang thoraklamlaga haiki asumna tawangam libasi Bengal khaktani masi Bengal gi mai pakpani adubo lefam sung Congress ti sit ama phawba phangbangam khidre nakalamaromda Nandigram gi matangda chet nabakya thorakle Mamta Banerjee na vote lisingamaga chani henduna BJP gi Suvendu Adhikari bu maithiba pire haina lauthoklu adubo election commission na amuk Suvendu Adhikari gi makhutta Mamta maithire haina lauthorakhi Pibamasida maki party dagi chongthoktuna BJP da changkhiba Suvendu Adhikari gi makhutta maithibadagi ikaiba nanglabi Mamta Banerjee na court ki thong thilagani hairi Tamil Nadu dadi chahi taragi matungda DMK na power paigadori khananingai oiribadi TT Bamasung Kamal Hassan na handaki mikhalasida karigumba makhal amatagi safu piba ngamkhidaba sine ruling AIA DMK hanadagi seat nifu hanthana phangadori MK Stalin ahanboina Tamil Nadu gi CM oiragani Tamil Nadu gi apunba seat chaniga kunthra marigi manungda DMK na seat chamaga nifuda lit tawri aduga ruling AIA DMK na seat marfuda lit tawri ruling AIA DMK gi minister amasung senior luchingba kaya handaki mikhalasida maithiba nangkhre Nakalamaromda Kerala de Left Democratic Front na puwari sembangamkhre front asina sanglaba chahi nifugi lengak onduna lakpagi chanabi adu thugaiba ngamkhre Panbayai Kerala da haukiba chahi nifu asida kanagumba party amatana thangna anirak panba ngamkhidribane CMP Vijayana record oina anirak suboina mai pakre sit chama nifugi manungda LDF na marfutaruk phangki Thengna phangba paw amagi matungina Kerala da de BJP gi sit ama fawba phangdaba state oiri Kerala gi BJP chief V Muralidharan Pao na sit animakta maithiba phangki Kerala amasung Assam gi mikhalasi yamna ningba kainingai ni masi party gi thajabagi wangmadani haina Congress ki wangangloi Randeep Singh Surjewala na phongdorakre mikhalda Congress maithire adubu pandemic madamasida miyam gi damak thabak tawbagi thongna de hanba leitri so hairakhi World Press Freedom Day lagliba Megi tang ahumda malem sinba thungna pangthokadoribane adubu India da de tamthiraba COVID pandemic asi mayoknabada lebaga sida hogiba cheyol anida COVID na journalist yankhegi mapunsi manghankre Delhi da bezoiba Institute of Perception Studies na thigatpagi matungina inglisingani kungi April amadagi inglisingani kunma thoigi April kunipan fawada COVID na journalist chama subna amagi mapunsi manung matam chadana manghankhi Panbayai Malem Pumbada novel coronavirus na nabadagi journalist lising amamuki mathakta mapunsi mangkrabane Malem gi miot minei Myanmar gi miot minei mihat mipun gi paw ngasi su loiba naidri ngasi nongmaijing numit Myanmar da security force na military lenga ki mayokta protest toriba mioi taret kaptuna hatkre protester ani na wet Let ki central town da anina San state ki tongan ba sahar da duga amamamna sipau nawong klo amasung hapkanta kaptuna hatkibani mafam khara da di Buddhist monks sing na demonstrator sing luchingki media gi mathakta thingba kya thamkibadagi Myanmar da protester kaya yamna kaptuna sikhrabage haibasi hojik phawba tangdangba khangba ngamdri Mafam kharadadi civilian sing na security force amsung police ki mayokta local saba khulai sing paiduna lanthengnari aduga Myanmar army amasung armed ethnic group ki mayokta su khut thoknaba kankhalakli India da uragliba COVID ki phiba masi yenglaga Nepal na India ga tainabada lariba border point kunthra manga gi manungda border point kunithoi thingjinkre Hojik border point tarahumdoi khaktamak hangli panbayai Nepal da hojik phawda COVID positive oibagi masing lakh ahumga lising kulhumdoi chamaga marfutaret sukre aduga sibagi masingna lising ahumga chani humbudrama panni aroibada ngasi tentak pamariba paw khara Orissa da Megi tang manga dagi horga numit 13 ni gi oina Megi tang 18 gi ayuk pung manga fawba lockdown thamlagani
हरियाणादसु हयेंग मे 3 मे 9 फाउबा कंप्लीट लॉकडाउन लाउथोखरे अमदी वैक्सीन लरक्तबदगी चही 95 मथकी मियोई सिंगी ओइना म्युनिसिपल कॉर्पोरेशन स्टेट गवर्नमेंट अमदी प्राइवेट हॉस्पिटल सिंगी वैक्सीनेशन सेंटर सिंग हयेंग थिंजिलगनी हाइना बीएमसी ना लाउथोरखरे ngasi gona dia Arambai News Guwahati da Manipuri Pao sandok chaba matang solution jabaga loinana tabiri basing bo amkasu hanna khurumjari